मरोइबा पाउ लमदम असिगी अपुनबगी शक्तमदा सिंगनरखिबा लान चाही अनि फारकपगी थौराम पाकसना पांगथोखरे। इंडिया गवर्नमेंट मपाल लमदगी होरकपा खुलाई पाइबा ग्रुप सिंगा हथेंगनना नत्रगा नाकोइनना सौगटपा खुदक्तगी लेपकदबनी हाइना कोकोमीना सिनबा मिफमना वारेप कया लौखरे। तेरा खोंगछांगबीदा खुंजा सिंगना मसागी लौफमदा चंगबदा सेंट्रल फोर्सेस सिंगना थिंगलगा कुकी सिंगना लौ उदुना लैरे हाइना लौमी सिंगना पेंदबा फोंदोरकले। अमदे ऑल इंडिया फुटबॉल फेडरेशन अंपायर याउना नुपी सानारोय अनि अमदे रेफरी अमदा चाही असिगे अवार्ड पिदुना इकाई खुमना बोटखरे। खुरुमजरे ISTV की पाउ मियंग ताबिरि बसिंगु तराम नौकजरे हौजि पाउ संदोन पिजरे। मणिपुर की अपुनबगी शक्तम थुगाइनबा लिसिंग अनि कुनगा हुमदोइगी मे अहुमदगी हौरखिबा लान चाही अनि मपुंग फारकपगी थौराम लुप कयाना तोंगान तोंगानबा मफमसिंगदा पांगथोखरे। ngasi चाही अनि मपुंग फारबा इशू असि करम्बा मतमदा लोइसिनबा ngamgani हाइबगी ममी ताद्रे। मणिपुर प्रेसिडेंट रूल लेरबा मतुंगदा मणिपुर की गवर्नर AK भालाना कन्न होनबदगी नाकल अनि की मरक्ता मिहात मिपुन थोपगी चांग खरदी हंथखरे। लमदम असिदा थोकलिबा चाही अनि मपुंग फारकलबा लान असिगा मरी लैना ngasi कोकोमीना सिंदुना मणिपुर मियामगी अपुनबा मिफम अमा खुमन लंपाक स्पोर्ट्स कॉम्प्लेक्स ता पांगथोखरे। मियोय लाख अमरोम हेना सरुक यातुना पांगथोखिबा मिफम अदुना वारेप कया अमता ओइना लौखरे। कोकोमी की कन्वेनर खुराइजम अथौबना चेयर लौदुना पांगथोखिबा मिफम अदुदा रिटायर्ड IS RK निमाइना मॉडरेटर ओइखे। थोगलिबा लान असिदा थवाई कटखरबा अथौबा सिंगी मफमदा लैसु कत्तुना अमदे मिनिट अनि तुमिना लेप्तुना अवाबा फोंदोखिबा मिफम अदुदा माउ यूनियन इम्फाल की वाइस प्रेसिडेंट KH सनी माउना लमदम असि कनागुबा फुरुप अमतगी नते अखोय मियामगिनी कुकी सिंगना नेशनल हाईवे सिंगदा अथिंगबा थमदुना चथोक चसिन तौबदा अपनबा पीरिबसि खुदकता हंदोकदबने। थोगलिबा वाथोक असिदा यावजदबा फुरुप कया बुसु कुकी सिंगना अरानबा मिटेंग येंगलिबा असि अरानबने। यूनियन गवर्नमेंट नेशनल हाईवे सिंग खुदकता हंदोक्तुना मियाम वाखल लैताना चथोक चसिन तौबा याहनगदबने। चिंगी उमंग कया कोकथोकलगा कुकी सिंगना फोंगना पोपी थाबदा सेंट्रल फोर्स न येंगदुना लैबदा पेंदबा फोंदोखे। अखोई हिंगलिबा अखोई इची नौसिंग हाना दी लैरबा अखोई मणिपुर मचा सिंगना करीगी नसिन हाईवे अनि अमुंसी करीगी चपा यादबरा असि अखोई लामनातरा अदुदे करीगी गवर्नमेंट करी प्रोटेक्शन पीगे अखोई मिते इची नौ खतनते आई माउदा चपा कंदा कैथेमा मिदिगी अंगांसिना मसुनि पिचिना कारगा नाइनी आदिदी कार्ड उठो है आइबो करीगी लोटोकदा बाइना आइबदे सी आई लंबिना करीगी कथे मंदिदा आर्मी लेना मखोइबु बांदालगा करीगी अनिदी कार चेक तोबरा मखोइ मथौरा आर्मी ना करीगी मखोइबु परमिशन पीब्रेने मखोइ कुकीसिमु प्रोटेक्शन पीरगा अखोइ पब्लिक बुद्धि फावैब्रा अदो यानिदे आई रिक्वेस्ट सौनिगे मसी इंडिया गवर्नमेंट मसी मणिपुर गवर्नमेंट फाजना हैरगा थुना हंदोखरो सी अखोइ वसा लोरगा ngasi अखोइ मीटिंग तोरे बसी अखोइ हंदोखसेसी। मिफम अदुगी मॉडरेटर ओइखिबा RK निमाइना लान अमा सोकनबा हाइबसी शक्ति कनबद नतना कोक की लान यामना मथौताई येगनबगी लालोंग खंगदना लान सोकनबा यारोय येगनबगी खोंगथांग खुदिंग कुपना नैनबा चंगी हाइखि। जेरा रोगी पसरो वा केनो की पसरो वैसे तो ठेंगा रोगी बारी लापने से होगा खाने मार की इंटरोगेशन स्टेटमेंट में याव इतना आता है लेकिन वो कुछ सिंसी कोई ना चुंबुई ने सीना से कोई जो था वो प्लानिंग से याव दिए लान तो बता कुछ मौका लान तो वो श्रेय आते याम ना पिक ऑफ फोर्स ना वो सीधे लड़ेगा वालों सीधे लड़ेगा ठेंगा में कांटा मान नहीं पाए अदुनतना कोई हजिक तो उसकी रिएक्टिव लेवल इमोशनल में ना कदम में काम करे में हम खोल कर में सब अंजे काम करे तो काम ये सब सना सभी काम ले सना सभी सब मतलब लेबर सुमान पा पैसा से संपा रिसोर्स एलोकेशन की टाइम मनी पर्सनल सिकी डिप्लॉयमेंट की कमाई तो बड़े खर्च की है जो प्लानिंग में स्ट्रेंग
ꯃꯤꯐꯝ ꯑꯁꯤꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯈꯤꯕ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯒꯤ ꯋꯥꯔꯣꯜꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯕꯔꯃꯥꯗꯒꯤ ꯆꯪꯂꯛꯄ ꯃꯤꯑꯣꯏ ꯑꯃꯅ ꯂꯨꯆꯤꯡꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯃꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯍꯥꯛ ꯃꯅꯤꯄꯨꯔꯗ 1964ꯗ ꯆꯪꯂꯛꯈꯤ ꯑꯃꯗꯤ 1934ꯗ ꯃꯍꯥꯛ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟ ꯑꯣꯟꯗꯨꯅ ꯏꯟꯗꯤꯌꯟ ꯄꯥꯁꯄꯣꯔꯠ ꯄꯥꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕꯁꯤꯡꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯣꯏꯅ ꯂꯩ꯫ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯍꯥꯡꯂꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯀꯦꯝꯞꯁꯤꯡ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯨꯊꯠꯀꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯂꯝꯗꯝ ꯑꯁꯤꯗ 2019ꯗꯒꯤ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃꯗꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯜꯂꯛꯅꯕ ꯈꯟꯅꯔꯛꯄꯗ ꯄꯨꯊꯣꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯂꯕꯗꯤ ꯃꯗꯨ ꯃꯤꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯒꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯁꯤꯒꯤ ꯀꯟꯚꯦꯟꯁꯟꯅ ꯂꯦꯞꯄꯤꯔꯝꯒꯗꯧꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯁꯦ ꯃꯁꯤ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯊꯦꯡꯅꯕ ꯐꯖꯅ ꯍꯥꯏꯒꯅꯤ, ꯐꯖꯅ ꯐꯝꯃꯤꯟꯅꯒꯅꯤ, ꯃꯔꯝ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯣꯏ ꯄꯨꯊꯣꯛꯀꯅꯤ꯫ ꯃꯗꯨ ꯃꯌꯥꯝꯗꯣ ꯄꯨꯊꯣꯛꯑ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯗꯨꯗ ꯇꯧꯅꯤꯡꯒꯨꯝ ꯇꯧꯅꯤꯡꯗꯕ ꯂꯩꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯍꯦꯛ ꯃꯗꯨꯒꯨꯝꯕ ꯌꯥꯅꯗꯕ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯏꯟꯒꯗꯕꯅꯤ, ꯑꯩꯈꯣꯏ ꯃꯅꯤꯡ ꯍꯟꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯥꯡ ꯇꯥꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯂꯤꯗꯔ ꯑꯣꯏꯔꯤꯕꯁꯤ ꯕꯔꯃꯥ ꯃꯆꯥꯅꯤ ꯍꯥꯏꯕꯁꯦ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯣꯏꯅ ꯂꯩꯔꯕ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯎꯔꯀꯥꯟꯗ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯂꯥꯜꯂꯣꯕꯒꯤ ꯂꯤꯗꯔꯁꯤꯡ, ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯗꯤ ꯃꯈꯥ ꯇꯥꯅ ꯇꯣꯂꯣꯞ ꯄꯤꯔꯒ ꯀꯦꯝꯞ ꯁꯥꯔꯒ ꯂꯩꯍꯟꯕꯁꯤꯃꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯁꯨꯡꯂꯩ ꯂꯩꯍꯟꯕ ꯌꯥꯔꯣꯏ꯫ ꯇꯝꯄꯥꯛꯁꯤꯗ ꯀꯔꯣꯔ 5-6 ꯆꯪꯗꯅ ꯌꯨꯝ ꯁꯥꯔꯕ ꯃꯤ ꯑꯃꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯔꯒ ꯆꯤꯡꯗ ꯌꯨꯝ ꯁꯥꯔꯒ ꯇꯣꯉꯥꯟꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯃꯆꯤꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ, ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯕ, ꯇꯝꯄꯥꯛꯇ ꯍꯟꯖꯔꯒꯦ ꯍꯥꯏꯕꯗ ꯍꯟꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯏꯟꯗꯤꯌꯥꯅ ꯌꯣꯛꯑꯒ ꯊꯝꯕꯁꯤꯡ ꯑꯗꯨꯅ ꯅꯝꯃꯒ ꯃꯣꯏ ꯊꯣꯛꯍꯟꯗꯕꯅꯤ꯫ ꯑꯗꯨ ꯃꯈꯣꯏꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯂꯛꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯨꯊꯠꯈꯤꯕꯁꯤꯅ ꯅꯝꯕꯔ 1 ꯑꯣꯏꯐꯝ ꯊꯣꯛꯏ꯫ अरामबाई टेंगोल की लुचिंग पुरेल कोरौ nganba खुमनसु मिफम अदुदा अरामबाई टेंगोल की यामलबा टेंगोलोई सिंगलोइना न लाक्तुना सरुक याखे। महाकना मिफम अदुदा फोंदोखिबदा लमदम असिदा थोकलिबा इरांग असिगी वारोइसिन पुथोकनबा लंबी थीनबा होटनासी CSO सिंग पुनसिंदुना थौदांग सिनबियु थबक्ता ओंथोकपगी थौदांग लौजगे। इरैबाकी दमक पांबोम तिंगलुबगी महाक अमदे महाक चटमिनरिबा नहा कयाबु ngaside क्रिमिनल ओइबा मिटेंग द येंगरे। ngasi महाकी मथक्ता केस कया अमा थांगलकले। पुमनमक असि खंगना इशागी नापल थादोक्तुना पुन्ना वारेप लौमिनसी वारेप सिंग थबक्ता ओंथोकननबा महाक लेरी हाइना फोंदोखि। पुंजी हाइगदी मियामगी लुसिंगबो इबखै हान पुंसे अतगदी nganगमनदी यारोये माइक ते लेबांगनिंगुमसे करी तौसिगे तो खनसे लमसिंग मखार करिनो लमसिंग मखार पंदबा यादब्रो खै लेबांगनिंगबसिबो अदुगी माइबे लुंगावरे खालेगा अदुगी लमसिंग मखार थोबिरो कनाय मखार थोबिनो खांत्रेबा माइबे मैमसो लेबाक सुजि करिनो खंद्रे अना सैरगा लेबांगनिंग बमयाम जुजि सैगम लेत्रे लेबांगनिंग तोखरे। इंडिया गवर्नमेंट अदु तवियदा तवि मोदी तुमनी तुमदे लोय खंगी मणिपुर करी तौरी यलोमीना कनानो यलोमीना तबना कनानो लोयना मखंगे लान होरपो मतमदा थुबो खोजिनि ngasi victim अमदौना इरैबाकी नमना थुबो खोजि ngasi criminal अमदौना खोय ट्रीट तौरी केस मयामने योबेबा कोरोंगान बगुमा अमा जेल लेरगा लेबा मांगदौ नतेबा आइगु मलिसिंग थोरकनी ईगो से आई अदुगी मीनी आई अदुनी हाइबगी ईगो से हानतंग सुपसलगा लुखा कुंगदा नंग थादरगिसे अदुगने पुन्नंदम वायम लौसी थबक तौसी मधुदा थबक तौनबा यंता आइले। ngasi mifam aduna hauzik manipur gi oiriba phibam asiga mari leinana tongan tongan ba warep kaya marum laukre। warep sing asigi manungda india government na mapan leibak tagi horakpa khulai paiba group sing KNO KNA UPF UKLF ka haktheng nana natraga nakoi nana saugatpa khudak tagi lep kadabane। group sing sugi mingda paisa gi mateng piba manipur da makhoi gi yarek pham piduna thamlakliba asi lep kadabane। lanjena duna leiriba sing akak नब मतम अमगी मनुंगदा मयुमयुमदा हंजिल हनब थौरांग तौगदबने। मखोइगी मतिक चाबा सेनफम पीदुना अमुक हना खुंदा लैता नबगी थबक लाउथोकदबने। लांजेनरिबे इमुंग सिंगे अंगांग सिंग तंगदु लैताना महै मसिंग तंब फंगनगदबने।
थीबा खंगदना लैरिबा मियोइसिंगी लंगला लंगजिल थिदोकनबा अखन्नबा थबक पाइखटकदबनी मसागी लौफमदा लौ उबा यानबगिदमक पाइखटफम थोकपा थबकसिंग पाइखटकदबनी मणिपुर NRC अथुबा मतमदा थबकता ओंथोकदबनी अरानबा सासिनबा चे चांगसिंग सीज तौगदबनी उमंगाक सेनबगा लोइनाना कानी थाबा लेफनगदबनी लो थुगाइबा शांति की मायुक्ता थबक तौरिबसिंगी मथकदा लीगल एक्शन लौखटकदबनी नेशनल हाईवे सिंगदा अयत अपन यावदना चथोक चसिन याहनगदबनी हाइबना चिंगबा कया यावरी मणिपुर क्राइसिस ना चाही अनि मपुंग फारकपगी थौरंगी सरुक अमा ओइना नुमिदांगी मतमदसु कोकोमी अमदी मणिपुर मियामना सिंदुना लैखिद्रबा अथौबसिंगी मफमदा अमदे इरांग असिना विक्टिम ओइरबसिंगीदमक कंगला नोंगपोक थोंगदा मैरा कत्तुना याइफा थौनिख्रे याइफा थौनिबगी थौरम अदुदा सरुक याखिबा कोकोमीगी कन्वेनर खुराइजम अथौबना लैबाक असि अमुक हन्ना इंग तप्पा हंजिनबा अरानबा तौरिबसिंग लैबाक थुगाइनबा होनरिबसिंगी मथक्ता चपचाना थबक लौखटपा ngamnaba warep miyamga loinana lauminarba tungda iramdam asigidamakta thawai thakrabaching lairamlenda ingna chikna lairunaba senglaba kanglagi nongpok thong asida afaba laigi thoram sing pangthokpada masidagi haugadabani haiba akhang ahei ahal laman singna haibagi matung ina nongpok thong asi hangbaga loinana nongpok olaga lai khuramlagadi mai pakani haibagi wakalol aduda miyamga loinana mairakatpani haike Alamana takpi be matungina chanabi matungina koi nongpok olaga laison tinson toba nongpok olaga thongniba nongpok olaga koi thabak thorum punamak khong thangjilaga di mai pai haiba thajaba dugalona ngasi koi gi bangla gi kubam asigi nongpok thong asigi mamang maktada leikidraba thawai sing adugi tangdu leitana mafam chana mapugi khoya khada ingtamna leiba phangjanaba di makoina leiba asigi damakta thawai thagriba leiba asigi thogosida thawai mangkribasing adugi thawai sing adu mafam chana tasan khomjandana mapuna ingna chingna lehenba ngamnanabagi thongijabagi thoromni Kokomigi women wingi convener Tharak Sanana manungatam chatana laikhidraba singna lairam lenda laiduna amuktang hanna afaba mapok amada poklunabagidamak senglaba kanglagi nongpok thong asida maira katuna kurambani haiki manung matam sadana leigidaba adu thawai singchuna penbi na baidamakta makoin ingna chingna mapu magi lekolde ingni chingna pathana baidamakta koin maira amatang oiragasu makoi ga ikai khomdaba amji koi matungda makoin afaba mapok amada por kanda amu hanna koise tangdu leitaba adu makunai ma porak na baidamakta ngasi maira se koina nopok thong sida kachabani maramdi kangla haibasi koi ga tana thana ba yadraba adu ga laifamlen amani asigumla laifalmen si nopok thong sida koina maira se kachaba matamda soidil maki koina mai pakpa amadi amuk hanna tangdu leitaba se hanjalakani haibagi thajabaduna koi ngasi maira se kachabani Chahiani Paraglaba Lal Ashida Laikhidraba Singi Mapamda Arambai Tengol na Hekalekat Tambagi Thoram Mapam Kayada Paksan Pang Thokre Arambai Tengol Giluching Purel Korongan Bakuman Gimiteng Makada Thobal District Circle da Lairiba Arambai Tengol Unit Tare Napuna Shindu Nangasi Irang Asida Manipuri Saktam Kahin Bayaroi Haina Lanpam da Thawai na Ponta Pikraba Athoba Pumna Maki Mapamda Laishu Katuna Ikai Kunabagi Thoram Thobal Wankem Lampakta Pang Thokre 80 Unit 1 Thobal, 80 Unit 2 Yaripok, 80 Unit 3 Wangjing, 80 Unit 4 Kangabok, 80 Unit 5 Hairok, 80 Unit 53 Ukongsang Amade, 80 Unit 56 Waithona Sinduna Pangtoki Thorum Aduda, Lana Sida Laikidraba 80 Gitomi Kungamathoi Amade, Laikidraba Security Personnel, Taragahundo Yauna, Laikidraba Maite Athoba Punamaki Photoda, Laishu Katuna Amade Minute Ani Tumina Leptuna Awaba Ponke. Arambai Tengolgi Apunba Unit Taret Asigi Spokesperson Kishan Soibamna Aikoi na punsin bagi wakalon amada tabak taurabadi aikoi gi ngamkai aikoi gi inat lining amade aikoi gi purupo manghan bangamba kanasu laite haike akoina athaubo sing asi numit sugumba numit ama lakanda khatan calendar da ningjang ba haitare aduga tai matamdana photo da mirang thawalaga thambagi haina bi du thadu lasi aduga handaki kuki narco terrorist singna akoida singna raiba para tambi raiba sidagi para oraga matung tarak padadi lingjen manana lemin na ba mathok tai aduna akoina lingjen manana leiringai
ꯑꯩꯈꯣꯏꯒꯤ Humdoigi July Marida Sengmai Humdoigi July Marida Sengmai Police Station gi manung chanbada leiba Laikan Thebida Khulngak pachat kibadagi Kuki militant singna phaduna tamthina ot nairaba matung da hat khraba Kaching district ki manung chanbada leiba Sengmai jin khunau dagi sagol sem ngalaiba amade irengbam jingkhai nganba ani ki mafamda Arambai Tengol Unit 6A na sinduna Athauba anina yata pham oiriba Sengmai jin khunaugi Rural Youth Development Organization gi lampakta AT Unit 6A amadi laikhidrabaki imung manunggi miyoisingna haikal laikat tamduna ikai khumnaba utkre Tauramaduda Moredagi lanjelakpa miyoy kaya susarug yake NRC chanahangadabani niyom kaina changlakpa mitopsing maramdamda halanko Manipuri saktam kaibe yaroi haiba kholaw kaya punalaw minake Arambai Tengol Bisnupur District Apunbana Sintuna District Aduki Manung da Lairiba Unit Kudingmakna Saruk Yaraduna Bisnupur District Ka Posangbam Ground the Pangtoki Batorum Aduda PWD Chief Engineer Oiramba Y Joy Kumar Bisnupur Ward number 5 Ki Merapai Bi Secretary Wahengbam Amina Laimana Jingbana Saruk Yake Amade MLA Govindas na Luchingduna Bisnupur District Ki Bapam Kayadagi Lakpa Miyamna Laikhidraba Athauba Singi Photoda Highlight Katuna Ikai Khumnabu Utpagaloinana Minute Ama Tumina Leptuna Awaba Pongke AT Unit 24 Nambolgi Commander Rajesh Sarangthemna Bangthok Liba Thoramasina Imalepak Manipur Gidamak Aikoi Kudingmaki Mahut Sinduna Thawai Katkraba Makoibo Kaidaunungda Kauba Leiroi Makoina Pamlamba Wakalon Aduda Tung Induna Imalebak Gidamak Lepkigani Haike Moigi damakta akoina moina pamamba lambi do akoina tung inaduna akoina moigi damakta akoina thagi ba thawai singdo akoina lemna mangaloi haibagi asada akoina mikanogi laikatagi thawam se pangthok charaga si matung da so nung pangthok kini masina akoigi maitai macha jingje unjanba dingjen manaba oiraktuna akoi manipur je lewang mara tapna ingna chana nusina laimina ba porba do ngasigi namisida gi oina ba koi punna honaminas Mitai Karisu Lankide Separate Administration Tanbada Mitai ne Yelakani Kangbage Tawoina Kukina Mitai da Katnaba Horakibani Haina Federation of Civil Society Organization Pokski Acting President BMI Masahanangase Kundrakpam Kendragi Yumnam Kuno Community Hall da Poks na Sinduna Pangtokiba Anirak Subaning Sing Thoramda Haikre Thoram Aduda Com Tribe Union Valley ki President Haupu Com Kabu Union ki President Dr. K. Hira Kabui na Chingbana Sarug Yake Thoram Aduda BMI Masahana Makha Taraduna Mapandagi Lakpa Kuki Singna Lamdamasida Laklaga Laibak Asi Thugairaga Makoi gi Laibak ama semna Hotnarakpagi Hak Laite Makoi da Kanagumba Kharana Saugat Padagi Separate Administration gi Wapam Asi Panba Ngamlakibane Makoi na Separate Administration Tanbada Manipurda Lairiba Purup Macha Macha Singna Yet Padilai Raduna Wa Amata Haibang Amloy Maitai Kaktana Yelakani Kangbadagi Maitai da Katnaba Horakpane Lan Asi Horakpagi Maram Ningsinglaga Machet Tadaba Apunba Manipur Ama Karamna Thamlamgani Haibagi Miyamgi Wakalon Kangminanaba Thoram Asi Pangthokpani Haike Lan Asiloshinaba Center na Anirak Suba Tangkaki Wari Sananabagi Thoram Athuba Dasilakani Haibagi Thajaba Leire Handak Wari Sanaba Chatlabadi Kari Conditionda Wari Sanagani Haibadu Miyamga Tananabagi Tanja Logani Haike Manipura Gumba illegal immigrants sing adu tunda ta hanabagi ya manaba mokoi basena mokoi doiba pa sengalagi mokoi doiba dimama anabagi separate administration mane hanabagi rong sawasi tiu haina demand torko kanda kana tinjokir kani haise Maitei majority community ki isai rivaising natana namata leiti haise tikpa kamu singina karingi to peroi ekoi diya kadawase maitei khatna leiti haise masi wakalun aduda maitei dalan arakuni haise mati hai maitei diya sunna hanjani Sengmai Dasu Lana Sida Thawai Thakraba Thauba Thauba Singbu Ikai Khumnabu Laduna Village Volunteer Force BBF Sengmai na Sinduna Awang Sengmai Kaujeng Lema Lampak Tangasi Me Ahungi Ningsing Thoram Pangtokre Thoram Atuda Sengmai gi tongan ba Nupilo Merapaibi Club Organization Singi Mihut Singna Lana Sida Thawai Katkraba Singda Laishu Katuna Ikai Khumnabu Utke
BBF Manipuri General Secretary Moirangthem Gyanalna Tholiba irang asida Maitai Sing asuki matik ton hingli Sekmai lalaga National Highway da chatpa ngamdre Jahi khuding Kobru kaduna lai khuramba chatna rambadu jahi ani thingjilaga thamlibasi Manipur gi Governor na athubada yengsinbiyu Aikoi gi laijariba lining laishon ga mari lainaba thabak thoram singda thugairak Maitai Singna hena sathiba irang lakani haibasi laingak na khangjinbiyu haiki Jahi ani mapung pharaklaba lal asiga mari leinana moirang amadi thanga SC gi tongan mafam singda hangliba relief camp amadi prefabricated shelter home singda leiriba lanjanari ba singnangasi pendaba kholaw kaya lawbaga loinana relief camp singda khongjang changsinkre Peace Committee Kanglaipak Manipur gi makhada tongan ba relief camp singda chathakiba khongjang aduda IDP singna PR thambaki kanaba karino karigi aikhoibu miraibano aikhoi mitop nate aikhoi sumioi bani khudakta aikhoibu yumda hanjin hanba ngamdrabadi hatokpiu haiduna thapa placard sing siznakiba loinana kholaw kaya su lawkhe Kana khoijibu TV leiba khadada karon mari ga lang manga kai thokre haraga karai thambi grage akhoi IDB singi lising ahum yum sagre haraga yum ju sabide ija isu lari laisu tamiba ji hanne yengbi de karino sarkar tawbi ju khoibu amtang di yum da hanjalan biyo just la kaya officer me amna governor la ame kunna mangla ame khoi gi hak bibi ni haraga khoibu bibi de samaina boiler lo bidong loiraga kaya khoi thambi doina ayuk gi khara cha nungdang gi khara pijaraga khoi gi hak bibiyo IDP sing athuba matamda lengak na makhoi gi mayumda hanjil hannaba sindrabadi akan makhongjang changsilagani haina Committee on Protection of Maitai Victims Moregi Chairman Laisangthem Inaucha Maitai na phongdokre lesingani kunga humdoi gi thoaningdaba thodokna chahi ani mapung pharakpada ningsingba amade miyamgi apunba warep lominaba Observation for United Manipur May 3rd ki mifam kopme na sinduna ngasi Ideal Girls College Relief Camp akampata pangthokre mifamaduda moredagi tongan ba relief camp singda amade relief camp ki mapanda leiriba mioi kaya na saruk yake IDP singna makhoi gi khun singda mahu sagumna tangdu leita na hingba ngamnaba atopa ahenba security forcing thambigadabane Achau asang singi macha masu singna yungi manungda nungai na hingbagum makhoi gi macha masu singsu hingna ba hotna jage masagi humang mamal na suzaraga macha masu mi oina ba semjage moregi laikai mangagi IDP sing hanagi yumda changhan ba yana ba IRB battalion ani thambiu haire Mifam masida saruk yakiba singna phongdok lamba wafam sing nainaraga Manipur gi Governor dasu athubada moreda changhan binabagi memorandum ama pisilagani karigumba Governor gi maikaidagi thabak oina onthoraktrabadi IDP sing moreda changba hauragani haire ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯍꯟꯖꯤꯜꯍꯟꯕ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯖꯟꯕꯤꯌꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯤꯗꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯗꯅ ꯂꯩꯕꯤꯔꯤꯕ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯨ ꯄꯨꯂꯞ ꯄꯨꯟꯖꯟꯕꯤꯔꯀꯥꯟꯗ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯅꯤꯡ ꯊꯨꯡꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤ ꯑꯩꯈꯣꯏ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯏ Ngasi observation of 3rd May Churachandpur dagi lanjelaktuna Manipur gi mafam kayada hangliba relief camp singda leiriba IDP singna saruk yaduna pangthokre Churachandpur Maitai United Committee na sinduna kiyamba ningsing sanglen Bisnupurda let us come together to remember reflect and stand in solidarity with our displaced brothers and sisters haiba thimda pangthokiba thoram aduda laikhidraba singbu ikai khumnaba utpa oina hailai katuna minute ani tumina leptuna awaba phongbaga loinana ikai khumnabutke thoram aduda ningthaujam naba kauba IDP amana thaudok adu kuki narco terrorist singna Manipur gi tongan ba mafam singda leiriba miyambo hatlage haina landarakpa numit adubu ningsingba amade maduda laikhidraba singi mafamda ikai khumnaba utuna pangthokpani haike Yang humda akhoi hajani bise akhoi punna imalabang Manipur ase kannabi damakta akhoi punna mungjil thana akhoi amatoiba wakhalanda akhoi punna chamina nabugi misi habani misidegi akhoi punna lomina rasi abudum tang akhoi lebang yamda Sambu Maitai United Committee maikaidegi adum tang thamjage
Yellow Kanba Numit Amadi Iram Dam Ngakpa Numit Haina Private Schools Development Council Thobal District Nasungasi Thobal Hauka Sorarel the Leba Peace and Freedom Academy da Thoram Pangtokre Thoramatu da Private Schools Development Council Thobal District President Jotin Salam Secretary Suresh Mangang Hanagi Ex-President KH Menjor Mangang Dr. Ningombam Ranjit Amadi B. Surchandra Nachingbana Saruk Yaduna Kangluki Irang Asida Laikraba Atauba Sing Mapamda Hailay Katuna Made Minute ani tumina leptuna ikai khumna botki Kodompokpi Sports Complex Wangjingda Numit Astibu Resilience Day Haina Mitei Council Morena Thoram Pangtokre Laikidraba Moregi Mitei Macha Singi Mapamda Minute ani tumina leptuna awaba phongkiba amade Laikidraba Singi Mapamda Hailai Katuna Awaba amadi ikai khumnaba utkiba thoram aduda wangangloi kayana Kangluki irang matam chana laksin bikhidaba amadi atamnana thoan khibara haibagi matangda pendaba wafam kaya phongdoknaki Mitei Council Moregi General Secretary L. Brojendrona Apunba Manipur bo ethnic line da machet thugaina honaba India ki lalong amani haibasi jingna daba ngamde Mitei yaudana more hingbe yaroi haibasi more de lairiba pumnamakna so wakal khantha ninge Moregi miyam karamba matamda masagi mayumda hanjinba yagadagi haibado Manipur amadi India laingakna haibiro ngamdragana isana semsabagi matam oire haike NRC chana hangadabani niyom kaina changlapa mitop sing maramdamda halan ko Manipur gi saktam kaibe yaroi haiba kholaw kaya supun na lawminake Tungi Mirolda Marepak Nungsibaki Wakalol Ningtina Leho Hanabagi Damak Atoba Singiliklam Tibalub Manipur Maharaj Narsing Memorial Committee Amade Jahitaret Kuntakpa Maharaj Gambir Singh Amasung Atoba Singining Sing Lupna Sinduna Me Ahungi Thoram Langtabalda Leba Maharaj Gambir Singhi Mongpamda Pangtoktuna Mapamatuda Lediba Mitam Singh Amade Handaki Irangda Tawaina Pontapi Krabasingi Mapamda Hikalekat Tambagi Thoram Pangtokre Thoramatuda R.K. Meghan, veteran politician Ojoy, Janims Hospital ki former director, Devan Laishram Amasung Mioy Kayana Sarugyake. R.K. Meghan na ngasi Manipur da mayok naribasi, kuki kulay paibasing na landarak pakhak nate. Kangluk ki Pangal Tudektuna Swanta Hanaba, Achauba Force Amalay Haibasi, Miam na kang naribani, Matam Asida Akoy Puru Kudimak Amata Oinalim Inaduna, Apun Bagi Pangal Amasemgat pa Matautay Haike. Karumba, ako'y napong Pangal sa pangamdraba, ako'y kinalamayang tumoynaraga, lepaki, purupi, padung wakil galunana, kung lep, minamangamdraba, ako'y itihas da history da ako'y purupi, lukibu, mutkibagong, Manipur lemay da isu, yalo purupi mutkiba, na wita, sing film lay harse, ako'y ngasi, kami nasi. Janims ke Hanagi Director Devan Laishram na Aikoi gi Athauba Ipaipu Singna Manipur gi damak Lauramba Thona Lingjel adu ngasi gi mirol Aikoi dasu leiba mathautai ngasi gi amasung tungi mirol na Aikoi gi Athauba Ipaipu Singna chatlamba liglam amade Thona Pangal adu manghandrabade kanana su Manipur thugai bangamloi phongdoki Republican Party of India Athawale Manipur State Unit na so laikiraba Athauba Bising Mapamda Ikai Kumnab Utpagi Thoram ngasi Kaisampata Laiba RPI gi office ta pangthokre Thoram atuda Ima Chamaga Nepal gi Ima Singh RPI Athawale Manipur State Unit ki Thomi Singh su sarugyake Ima Chamaga Nepal gi member Y Romina Jahi kayagi mamangdagi tangdu laitana laijaramba iramdam asibu illegal cookie narco terrorist singna chatharakhiba lal aduna ngasidi kangkhong chaiba tangdu laitadaba punsi ama ohelle isagi iramdam laijaba isagi yum kaya mai thadokpiduna amade mioi kaya bu tamthin hatuna masagi lamda Michel ama oina lerakpa ngasiga thana jahi ani mapung phare cookie singna mangphauna basung ngamlaroi daba manglan ama manglaga maitai phurupo awaba mayok nale Mahesor na ing tappa hanjilak na bakona bada lauriba thaudang sing ima sing na sumapung phana sogat pakaloina na angamba thakta khona khigani haiki Aikoi na isagi chana lonchat komthok luba naronda changlakpa mitop na yelhaumi san badagi haukiba me ahum gi thaudok asi aikoi isana thuanjabane yelhau puru kunthraga marina punna leminaram labade ngasi gi mitop na machet tahana bakona raglibase ngamlamdabasu yai haina MLA thongam santi na haikre
ngasi chahi ani mapung pharba lal asida thawai katkraba athobasing amade lan asida soktuna laikannari ba mioi punani phuga tarukta MLA gi maikaidagi ikai khumnabu laduna remembering Black Day 3rd May 2023 Indigenous Unification Day 2025 haiba thimda pangthokpa thoramda haikibane NPP Moirang Block na sintuna MLA Office Moirang da pangthokpa thoram aduda NPP Moirang Block ke marueba mioi kayana saruk yake MLA Thongam Santina Luchingduna Miamda Maira Paiduna Minute Ani Tumina Leptuna Atoba Singi Mapamda Awaba Ponke MLA na Lal Asimayok na bada Tawai Katkraba Atoba Singi Laihoriba Imung Manung Amade Soktuna Laikan Nariba Mioi Singda Atamba Kudol Piduna Ikai Kunabas Utke Masagi tradition, masagi culture, masagi satnabi, masagi business, sang ejibang ngakne. Adung loba, koi puruk tung thaba ni lamagabo, kaba illegal immigrants loba. Koi Manipur macet tahu tu kalau ngam loba. Aikoi gilam kaya si Malem da lady ba mapangal kanba force amatan na tugai bangam loy haibasi cookie narco terrorist singna su khangadabani haina babu parada leba Shiv Sena gi office ta pangthokpa paugi mifamda Shiv Sena Manipur Pradesh ki president M Tombina me ahum dagi thokiba irangda laikhidraba athauba singi mafamda leisu katpaga loinana minute ani tumina leptuna awaba phongbi thoramda haikre Mahana Makatana, Pahalgam gi terrorist group singna chathakiba thawong ado Shiv Sena na condemn tawe Manipur da kuki terrorist singna nupi angang khaktana hatle Purup ani gi marakta lairiba ahoba si India ki Prime Minister, Home Minister, Manipur gi Governor, Army ki makok thongba amadi police na chingba singna divide and rule policy ki thawong asi thadoktuna thabak paikhatlabadi ingta pahanjilakani haiki Central Forces Singnangak Sentuna Maitai Singi Lopam Sing Kuki the Uhanduna Tamlaga, Maitai Singbuna Masagi Low Ujagi Haibada Atingba Tambayaning Day. Jahi Asigi Low Pantayor Pagaloina Handaki Jahi Asigisu, Low Unaba Maitai Low Pari Kulom Kuki Singna Koiba Hokre. Bisnupur District Manung Chanaleba, Irangasigi Epicenter, Amasu Oriba Tera Kongsang Bi Kulgi Lomi Singna, Ben the Bawapam Kayasi, Pongdorkli, Nasi Tera Kongsang Bi Lemram, Maning Chingtam Lambida, Paumi Singa Unaba Amada Chingtam Lambi Secretary Su Oriba, Laichombam Gopalna, Trong Laubi, Tera Kongsang Bi Kul Singa, Tainana Kundariba, Kuki Singna Kundaba Kul Sing, Maruena, Galjang, Boljang, Malfai, Tampak, Molghat, Amade, Tharoi Lokna Ching Kul Singa Tainana Lairiba, Low Pari, Jani Asi, Maitai Singi Low Ngaktani, Hari Balopam Sing Asigi Local Oriba, Lightel Local, Tharoi Local, Dam Local, Amadi Teramakong Local, Jarakna Low Pari, Jani Asi, Irang Asina Hek, Horaki Badagi, Ngasi Pauba, Lopu, Amata Changbaya Low Uba Pangdana Lairakli, Hauziksu, Dam Local, Amadi Teramakong Local, Ani Asige, Maitai Lomi, Kungani Toy Rongi Low Pari Kulom Asi, Kuki Singna Koidoktuna, Low Unaba Torang Taukre, Makata Nasu, Quereki Bayabagi Pibam the Lady. Atubada, Ubayadriba Lopam Sing, security arrangement Tauduna Chahi Sidagi, Low Ubayanaba, Torang Marilena Basina Packet Bio Haiki. Hadak suamo hadak isahi sima sumuk low uba pangdragadi lamdam sidati lady praza tara kongsam gi kude pigi aduga trongo bigi lady praza mayam se masidi tangai patana ekoi siru haiba sapmana marmaduna ekoi state government se suspend tawkhraga central government ekoi gi lenga sathe biribanina masigi praza mayam gi awaba se ubiraga ekoi gi amna tuna inquiry to biraga mari lena basingna aduga praza mayam gi sapsabi hingbagi hak se pibi wa bofam se ekoi media gi kuthangda ekoi appeal tawjari Jahiani Surakpa Numid Asibu Ningsingduna ngasi tongan balup singna sinduna tongan mamapam singda Tauram Pangtok na kibasida Miamna Sinta Leptuna Saruk Yanaki Miamna Sinta Lep Kibadagi Lambida Bantobaga Manakre Quairamban Kaitel Tong Hangna Kide Tangal Kaitel Pona Kaitel Amade BT Road na Chingba Sing Tong Hangna Kidre Lambida passenger Gari Sing Chena Kide Mahitampam Sang Singda Mahiroi Sing Kana Kide Analayang Amasung Tangai Fadabatabak Natana Lambida Mi Chatpagichang Yamna Hantaki
Amarom the Committee on Tribal Unity Kotuna Irang Asigi Chahiani Surapaki Thoram Separation Day Haina Mingtonduna Kangpokpi the Pangtokre. Numit Asiga Mari Lenana total shutdown Lautokpakaloinana Dukan Sing Tonglonaki School College Amadi Office Sing Tong Hangnakide. Kangpokpi M. Thomas Ground the Pangtoki Batorum Aduda CS Ogiluching Basing Kulgi Chip Sing Amadi Saknaiba Myoikiana Sarugyaki. Lesingani Kunga Humdoigi, May Ahumda, Churachandpurda, All Tribal Students Union, Atsumna Sinduna Chatkiba, Protest Rally, Aduki Marumda, Kuki Jo Singi Organization, Singna Hidden Agenda, Amayauna, Maitai Singi Matakta Landana Amade Makoige, Separate Administration Tanabagi Taurang, Toba Oiramle Haibasi, Hauzikti, Yamna Mayek, Sengle Haina, Amukon Haide. Organization Asiki Secretary Publicity, Haishnam, Forel Mangangi Gerol Amana, Separation Degi Thoram Ama Silhan Bahaibasi, Manipurda, Nohona Irang Torak Naba Yumpam Ama, Langak na Tonbani Haina, Lauro Devaki Maram Late. Jurachandpurda Sinkiba Separation Degi Program Asi, Atopa Miamgi Oiba Meeting Ama Silaga, Meeting Adugi Manungda, Separation Degi Wapam Yauksilakpa Oiragadi, Dishina Kangho Dabani Haibayai Adubo, Hanadagi Hona Separation Degi Thoram Singani Haina Lautoklaga, Siliba Thoram Asigi Permission Pibasi, Manipurda Hena Irang Tongnaba Anoba Tausil Ama Oigani. Masigi Sumatakta Ministry of Home Affairs na Sinduna, Nakal Ani Wari Sanaduna, Waroisin Purakna Honariba Asidasu, Satina Akaiba Piragane. President Rulgi Makada Ladiba, Manipur Lengak Asigi, District Amaki Deputy Commissioner na Separation Degi Thoram Amasin Bagi, Permission Pikibase, Union Home Minister Amit Sahana, Kuki Jo Singi Mapung Oiba Demand Oiriba, Manipur Dagi, Separate Administration Natraga, Legislative Assembly Leba, Union Territory Amapiu Haiba Demand Adu, Kanararoi, Piroi Haina, Yamna Pongna Lautukiba Adugi Mayoktani. Manipur the President Rule Manung Asida, Governor na Pukning Changna, Ahen Bamiteng Tamduna Irang Torak Nabagi Machak Oigadabasing Adu, Tingna Bahona Dribasi, Karigino Hangli. How's Paugi Martana Tembre Amatang Luminasi? Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohali pumna maksibu khudak ta phanba ngamlaba kapidon kap siraf 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba kapidon kap siraf thakpiu kapidon kap siraf Alpha Center of Excellence na mayam gi damakta nungay ba paw mapuduna lakchari lakliba megi date 12 tagi horaga NEET IIT JEE amadi ND gi course ka hojaragan loina na hantakta 10 pass tawkraba satra singi damakta 2 years integrated course amadi dropper batch loina na class 11 amadi 12 ki oiba foundation course amasu hapsaga dawri yamna athu matamda admission tawsenbi honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasiliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule. Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwaidagi maru ariba liver gi damakta di kari section thorang lobiri. Novocam health care gi original lipsa 5G na adom gi liver buson badagi ngakthon. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novocam Healthcare na sajaba original lipsep 5G ahum lawbada coffee cup ama free da hapchari. National Forensic Sciences University Manipur campus ta Professional Diploma in Crime Scene Management amasung Cybercrime Investigation Cyber Security gi admission hauzare. Akupa marol gi damak 9233591616 ta contact tawirao. Break matung da mukana taram nokchari makata ba pauda ngakraba leira Development Association chinga makana lisingani kunga humdoigi me humdagi thoklibelan asida laikhidraba athauba sing mafam na maira katuna ikai khumna bu utpaga loinana makoi gi thawaina mapugi leikolda ingna chikna leiruna ba thongnikre
Indo Burma Road Sports Association amadi Maira Paibi Yumnam Laikai Nasu Numidang da Maira Katuna Atauba Ataubi Simbu Ikai Kumnabot Ke Kokomina Shin Kiba Miamgi Mipam Dasu Sarugyaki Bakaloinana Matung Tarak Pamiamgi Oiba Warep Lork Pada Club amadi Maira Paibina Mapung Pana Sagut Kani Haide Uripok Apun Balup amadi Uripok Nupi Apun Balup na susinduna Lamboy Kongnang Kong UFLC Grounda Lana Sida Laikidrab Atau Basing Mapam da Maira Katuna Ikai Kumnabut Kre Kanglai People's Federation na susinduna BT Paki Shahid Minergi Get Mamang da Maira Katuna Laikidrab Basing Mapam da Madi Lan Asina Awa Ana Tahor Basing Mapam da Maira Katuna Ikai Kumnabut Utpagaloinana Lamda Masida Ing Tapa Hanjilak na Bayauna Kolau Kea Lauki We want peace! We want peace! We want peace! Jam College of Arts Students Union College asigi oza singa khusham naduna jahi ani pharaklaba Manipur gi lan asida laikhidraba singi mafamda laishu katuna ikai khumna bot pagaloina na candle lighting ki thoram pangthokre Lisingani kunga humdoi dagi hawraki balan asida Manipur gi apun bagi saktam ngak na bukhona bada thawai kat khraba singi mafamda haikalekat tambagaloina na Hangkat na yeng lubada hai na mingthon ba khana naina bagi mifam ama lamjau langmaidong laimanai Tezpur United Clubs Organization na sinduna ngasi lamjau mayalekai panthoi bisanglenda pangthokre ngasi gi mifam atuda President Kaching District United Clubs Organization TS Jaubana athoiba mithung amade Letko M. Ngodu Chandrana Thoramapu Loinana Kunai Kanma Maira Paibi Apunba Lob Lamjau S. Chaubi Loinana President Apunba Maira Paibi Lob Lamjau Y. Ibenichu Saryake Ngasi Mipamatuki Wangang Loisina Social Scientist Dr. Danavi Laishram Amade Shena Journalist Hemanta Kumar Ningom Bamna Saryaraduna Miamda Hozik Togliba Irangasi Matang the Marik Zumba Wapam Kaya Tamke Manipur gi hauzik thok libala sida thawaina pontha pikraba thauba singi mafamda ikai khumna bo utpoina moirang khuno mamang sabal santi club ki youth chingna sinduna club asiki campus ta lei shukat pagi thoram pangthokhi Vasco Khangabok amadi Khangabok apunba maira pai biluk kaloina na lamlong youth Young Upliftment Organization Khangabok na punna sinduna yellow mi mikap thok panumit ki thoram pangthoktuna laikhidraba athauba singda laishu katuna ikai khumdabot kre Khangabok lamlong kaithel da pangthok ki bathoram aduda maira paibe 80 unit 4 Khangabok amadi mahiroi kayana sarukya ke thorom gi saruka moina athauba singi thawaina mapugi khuya da ingna chikna lairunaba minute ani leptuna thongni ke KM Blooming Higher Secondary School Khangabok tasu yellow mi mikap thok panumit thoram pangthok khibaga loinana athauba singi thawaina lairam nenda ingna chikna lairunaba minute ani tumina leptuna thongni khe thoramatuda school asi founder khundrakpa manager mangang na luchingduna oza amadi mahiroi sing yauna athauba singi photo da hikalekat tamkhe Ani Shuba May Hum Ningsing Numit Iram Sipai May Lekai Community Holda BBF Ijil Inaw Singa Apunba Club Amadi Apunba Mera Paibi Iram Sipai Kapuna Hikalekat Tamduna Pangthokre Imaleba Kidamak Tawaina Ponta Pikraba Tobasing Amade Tengno Palgi Todokta Laikidraba Uyal Daki Mayangbam Rosan Ki Poto Dangase Loyalam Gi Maira BLF Uyal Amade Uyal Apunba Club na Sinduna Hikalekat Tamduna Ikai Kumnab Utpaki Thoram Pangthokre Oriental Club Playground da Pangthoki Thoram Aduda Maira Paibi Amadi Mahiroi Kaya Yauna Laikidraba Thoba Mayangbam Rosan Ki Mingda Uchara Kaya Thake Haikalekat Tambaduda Sarugyakiba Atauba Mayangbam Rosan ki Apokpina Imalay Baki Damak Kunngak Liba Singi Damak Aikoi Puna Lemina Bamatautai Lenga ki Maikay Dagi Tog Liba Lan Asiloishna Batabak Paikatuna Mama Oibe Singi Awaba Kangbiyo Haiki Kaya ano, sumumpa kaya makakanoy ko yung lahat nilo ito po. Alak hindi ka lagay sa asin nga, hindi pa niyo.
Haukiba lising ani ahungi me ahungi thaudok adubu ningsingduna ibodau thangjing panana CSO sing amadi lup kayaga kusamnaduna mamang chahidaki chatharakpa handak chahiga anirak suba oina yellow mi sing mikap tokpa numit haina ningsingduna kumon thoram ngasi moirang angkalawaida leiba ibodau thangjing laikol nungda pangthokre ibodau thangjing pana moirang subdivision village volunteer force moirang subdivision amade Manipur chanura lamjing lop Bisnupur district na puna kusam na duna pangthoki bethorum aduda Bisnupur SC ki MLA Govindas Konthojam Moirang SC ki MLA Thongam Santi Observation Committee ki President L Gopal ibudau Thangjing Panagi convener Y Tombana Jingbana Sarukyake Thangjing Panagi convener Y Tombana noma gi langkoi chansilaklaba iramdamasi amuktang di kalamsi ekoi mikap thoklasi haike Kuki sing na maitai da landarak pada lai khidraba phayang khongsang da laiba athauba athaubi taruki ning sing khubam dangasi phayang GP ki chairperson angom Gojendro Peace and Protection Committee phayang chakpagi president angom Jiten yauna miyam na hailai katuna ikai khumna bot kre Kuki sing na landarak pada lai khidraba athauba athaubi taruk adude pukrambam nikhil ngangbam ombi surbala angom basanta laitanthem noren angom Rakesh amadi angom Romesni Lakipur kumanibudau Tongnang Taba Togal Lubna Susinduna Laikidraba Atauba Tobi Singi Mapamda Ikai Kumnabut Kre Tauramasida Lakipur Kuman Club Lakipur Kuman Merapaibi Apun Balekai Taragani Togi Merapaibi Luki Luchingbi Singsu Sarugyake Lising ani kunga humdoi gi me humdagi kuki sing maitai da landarak pa horak padagi leipak ngak na khona bada thawai na ponthapi khraba khunrak pam kendra dagi athau batara gi yata pam oiriba yumnam palau chingjinda BPF sinam United Committee Pukhau amadi Rising Star Club yumnam palau na sinduna ani subai ka lekat tambagi thoram pangthokre BPF Sinam ki advisor Ais Rajesorna Jammu and Kashmir ki Pahalgam da thokiba thodok aduga aikhoi ki Manipur da mapanda ki changlakpa terrorist singna chatharakliba attack asiga kari sukhena de makhoi gina lumna lauraga aikhoi gina kanglup masel ungkhatna ba oina uhanna ba khona duna leibasi chumloi haike Lisingani taraga mapal dagi horaga chahi khudingi World Press Day numitta miyamgi mifamda achumba pau Yauhanna Pokona Bada Punsi Kathoklaba Paumi Singda Piba Thiam Prem Kumar Award Handak Chahiki Oina Iboyaima Laithangbam da Pekre Sahitya Thopang Lupna Sindona Manipur Press Club da Pangthok Pathoram Aduda Paumi Welfare Foundation gi Chairman Ningthau Khongjam Tombiras Amade Akaswani Imphal gi Assistant Director News Thauchom Jogendra Jetna Sarukyake Thauronga Mari Leinana Lup Asigi President Tongbram Amarjitna Leibak ama Chaukhot Paromda Changsilakpa Matamda Paugilamda Ladiba Mioy Singna Mating Thokna Thabak Tawbagi Tangai Fadabalei Lamdam Amada Thokpa Thaudok Wathok Sing Awa Ana Thidara Miyamda Yauhanna Pokona Achauba Thaudang Lauriba Paumi Singbu Ikai Khumnabu Utpaina Award Ase Jahi Khudingi Pibani Haike Umbutan Nipan Suba Indian National Trade Union Congress ki Foundation de Manipur da Indian National Trade Union Congress Manipur branch na susinduna Lampel Pataleba Minor Irrigation Employees Association Hall da Pangthokre Thauram aduda into Manipur branch ki members singamade All Manipur Minor Irrigation Department Employees Association Manipur State Power Distribution Company Limited amade Manipur State Power Company Limited MSPCL ki Apunbe Association amade Imphal Municipality Association loinana member kayana sarugyake Manipur United Star Makers Organization hanbu oina lanpamda changduna lan mayok na bangamdraga su chaitheng phangliba singda angama mateng pangduna lakibaki makha chatharak oina irang asina chahi ani mapung phaba numit ka mari leinana Janims Blood Bank and Transfusion Unit ka Kushamnaduna Blood Donor Kuntraganithoi Henbana EP Kre Manipur United Star Makers Organization ki General Secretary L Rameshwarina Organization asina lan mayong yabangamdrabasu EPC Punsi Kanminasi Haiba Pandamda ngasi EP bagi khongthang asi lokhatpani haike
ISTV network ki head office ki UPS achoba amade battery yadaba namaram oiduna ngase ayuki pung mapal makhaida ki pung ama pauba ISTV ki viewers singi mapamda kudong chadaba khara thoankre ISTV ki technical engineer singna mapung phana semjin sajin badagi hanagumna miyamda network asigi ISTV news yauna program sing makatana sandok pahukre kudong chadaba mayok nakhiba sigidamak management ki maikaidagi nungaitaba phongdorakli IRCS Bisnupur District Branch की President Wariba DC Bisnupur L Bikram Amadi Chairman W Gulapi की थौसिल मखादा Branch के Secretary Dr. H Roman की पाउताक मतुंगिना Society for Disabled Persons Manipur की Secretary Nomaitem Iboton की युम mamang thagi kungani panda len yauna akan banong na amang ata tuan kiba aduda mateng oinaba tarpaulin amade health hygiene kitching kusnakre Mipum ting na masama upana thamba haiba pandam galoina na health outreach camp amangase Phubala Makha Bamon Madop ta pangthokre Ayushman Arogya Mandir Phubala Ningthaukhong Primary Health Center amade Scarlet Eye Care Thobal gi mateng galoina na Manipur State Livelihood Mission Moirang CD Block ki makhada semba Awonba Village Level Federation Phubala Ima Village Level Federation Phubala amade Hiang Hiren Village Level Federation Syndrome pangthoki be health outreach camp aduda punna doctor ani health workers sing nurse amade asa facilitators singna chaurak na mioi jamanga rom laing baga loina na test kaya su tawdana hidak langthak sing lemna phangan ke hauji sanabagi pau ekoi senior sports journalist boyan 1000 da kilobisi All India Football Federation gi sahi gi award yentupagi thoram ngarang atheng bada Odisha gi Bhubaneswar da pangthokre Manipur gi maming lerbi ahanba India gi goalkeeper gi professional footballer hauji East Bengal FC da goalkeeper sanaroi oidibi ilambam panthoi sanuda women's goalkeeper of the year masagi sahi taranipan khaktangai dibi Sribhumi FC gi defender oina sanaribi toijam thoibi sana sanuda most promising women's player of the year amadi International Female Referee Teksham Ranjita da Female Referee of the Year gi lemjaningai wariba mana piduna ikai khumnaba urtuna puning thagotkhre India gi maming leraba tournament amadi competition sing kaya da phajaba performance piduna mingchit kaya purakhraba state asigi football masana gi parent body ama wariba All Manipur Football Association da aniruk subo oina All India Football Federation na Most Successful Member Association gi award pirakpada association asigi General Secretary L Jyoti Moiroina All India Football Federation bu thagatpa phongdokladuna network asida phongdorakhibada Football Federation na ngarang Bhubaneswar da tawgiba award ma pibada All Manipur Football Association bu Most Successful Member Association for participating in the National Football Championship competition da tawgi mana pirakpada All Manipur Football Association na pebu thagatpa phongdokjari masida aikoina champion ahum oi runners-up ani oi amana semi finalist ne mamang theju adum aikoina most successful member association ji award se tum phangi 100 tum phangi masiga loina na Tekchem Ranjita na best referee for female gi mana phangba elambam pathoi chanuna best goalkeeper phangba toijam thabisna chanuna most emerging player phangba moi ahum busu ambana thagatpa phongdokjari amasung nuaibo phongdokjari Female Referee of the Year gi mana phanglebi Tekcham Ranjita na award asi phangbada nungai ba phongdokladuna mahakna hai I try to my best when I passed the 2016 national and then I got FIFA 2019 still I try to my best hard working and a regular training and I want to dedicate All India Football Federation and our referee department especially our Sir Jadov his under guidance I got this FIFA and I reached this high level achieve and lastly I want to dedicate my family Hauji Youth Affairs and Sports Department da PET OIDB ilangbam panthoi sanuna lemjaningai oiraba award asi phangbada harauba amadi nungaiba sing network asida phongdorakhibada football gi masana se koi olympic ki game da ju challiba discipline amane santara ju koi gi
ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯗ ꯍꯥꯏꯒꯗ꯭ꯔꯥ ꯌꯦꯡꯕꯤꯗꯕ ꯒ꯭ꯔꯨꯞꯄꯤꯡꯅꯤ ꯍꯥꯏꯔꯒꯁꯨ ꯑꯇꯣꯞꯄ ꯍꯥꯏꯕꯗꯤ ꯁꯄꯣꯔꯠ ꯂꯩꯇꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯤꯡꯗꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯤꯡꯕꯒꯤ ꯁꯄꯣꯔꯠ ꯂꯩꯕꯒꯤ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯎꯋꯦꯕ ꯑꯗꯣ ꯉꯁꯤ ꯑꯩꯉꯣꯟꯗꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯩꯇꯕꯩꯔꯥ ꯁꯄꯣꯔꯠ ꯂꯩꯇꯕꯩꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯤ ꯑꯇꯣꯞꯄ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯌꯥꯝ ꯑꯃ ꯑꯣꯂꯦꯝꯄꯤꯛꯁꯁꯤꯗ ꯆꯟꯗ ꯇꯥꯔꯁꯨ ꯃꯣꯏ ꯑꯗꯨꯝ ꯑꯦꯆꯤꯞꯃꯦꯟ ꯂꯧꯔꯛꯑꯒ ꯃꯣꯏ ꯑꯆꯧ ꯑꯆꯧꯕ ꯊꯕꯛ ꯑꯗꯨꯝ ꯄꯤꯌꯦꯕ ꯑꯗꯣ ꯐꯨꯠꯕꯣꯜꯁꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯅꯦꯝꯃꯦ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯐꯪꯕ ꯃꯇꯝꯗ ꯑꯣꯏꯅ ꯅꯦꯝꯅ ꯄꯤꯕꯤ ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯒ꯭ꯔꯨꯞꯄꯤꯡꯁꯦ ꯀꯔꯤꯒꯤꯅꯣ ꯁꯥꯟꯅꯔꯝꯃꯤꯁꯦ ꯀꯥꯏꯅꯒ ꯈꯟꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯐꯤꯜ ꯐꯥꯎꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯑꯦꯆꯤꯞꯃꯦꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯒ꯭ꯔꯨꯞꯄꯤꯡꯗꯒꯤ ꯑꯣꯏꯇꯥꯔꯁꯨ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯒꯤ ꯑꯦꯆꯤꯞꯃꯦꯟꯁꯦ ꯌꯥꯝꯅ ꯌꯦꯡꯍꯟꯅꯤꯡꯉꯦ ꯀꯔꯦꯟꯂꯤꯁꯨ ꯑꯩꯈꯣꯏ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯁꯥꯟꯅꯖꯔꯤ ꯑꯗꯨꯃꯛ ꯍꯟꯗꯛꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯑꯩ ꯏꯁꯥꯅ ꯀꯦꯞꯇꯦꯟ ꯑꯣꯏꯅ ꯆꯠꯆꯕꯅꯦ ꯇꯤꯝꯒꯤ ꯑꯣꯏꯅ ꯀꯦꯞꯇꯦꯟ ꯑꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ 29 ꯁꯦꯅꯤꯌꯔ ꯅꯦꯁꯅꯦꯜ ꯋꯨꯃꯦꯟ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯩꯈꯣꯏꯅ ꯆꯦꯝꯄꯤꯌꯟ ꯂꯧꯕ ꯉꯝꯃꯛꯑꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯏꯟꯗꯤꯌꯟ ꯋꯨꯃꯦꯟꯁ ꯂꯤꯛꯇ ꯑꯩꯈꯣꯏ ꯆꯦꯝꯄꯤꯌꯟ ꯂꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯀ꯭ꯂꯤꯟ ꯆꯤꯠ ꯃꯦꯠꯆ 14ꯗ 7 ꯀ꯭ꯂꯤꯟ ꯆꯤꯠ ꯑꯣꯏꯖꯕꯅꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯊꯥꯖꯗꯦ ꯄꯤꯔꯛꯀꯗ꯭ꯔꯅꯤ ꯀꯥꯏꯅ ꯏꯁꯥꯅ ꯑꯩꯅ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯅ ꯎꯠꯇꯥꯔꯁꯨ ꯇꯝꯕ ꯉꯝꯖꯗꯦꯗꯅ ꯑꯗꯨ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯊꯥꯖꯗꯕꯤꯗ ꯁꯤꯒꯤ ꯁꯔꯄ꯭ꯔꯥꯏꯖꯁꯦ ꯑꯩꯉꯣꯟꯗ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯕꯦꯁ ꯋꯨꯃꯦꯟꯁ ꯒꯣꯜꯀꯤꯄꯔ ꯑꯣꯐ ꯗ ꯏꯌꯔꯁꯦ ꯐꯪꯕꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯖꯔꯅꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯁꯣꯏ ꯑꯉꯥꯝꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣ Ministry of Youth Affairs and Sports amadi Sports Authority of India gi meng makhada tha sigi tang mari dagi taramanga phauba Delhi yauna Bihar gi city mangada masana kuntareta athoi ahen tanaduna pangthokadoriba tari suba Khelo India Youth Games saruk yarugadaba Manipur gi football amadi volleyball gi sanaroi amadi official sing Imphal thadokhraba matungda ngasi judo amadi gymnastics ki sanaroi amadi official sing Bihar gi dabak Imphal gi international airport gi Imphal thadokre judo masanada nupi masa judoka moirangtheng lovely KS Monica Athoibi Yanglem Bipilia Yumnam amadi nupa masa judoka Lucky Laisram Yumnam Yohenba Prabhan Dev Thokchom Huidrom Breni amadi Koijam Bishon Nana Saruyari Somabala Numai Themna team manager Angom Surjet amadi Sanathoi Moirang Themna team coach soina Saruyarugani Swimming masanagi nupamasagi swimmer sarungbam athoba maitai amadi team official Khedremium naba ngasi Bihar gi damang Imphal gi international airport gi Imphal thadokare masana asida saruk yagadoriba Manipur gi international swimmer sarungbam athoba maitaina mamangi pangthokiba competition singda mahakna pikhiba performance singi matangda network asida phongdorakhibada ai ming sarungbam athoba maitai ai sinamai singam thapishum rektaini hadakki akhoi Khelo India Youth Games akhoi gi Bihar gaya tabse ai swimming do ina participate tawne event se gi 400 IM amakhat koe sina ahumlak suboi done handak se kan honaraga mai pa pangam bojage haugiba Uttarakhand se ai triathlon ga duathlon ga medal ani phangje gold medal ani swimming da di finally changhawga medal li lawang amjadre inong nong no handak ki thada muka Asia Cup amaga sanaroi South Asia Championship ka amaga triathlon ga duathlon ga adu su mana lawang amjare aduki iroiba su khonaba timing yam kana phangawdre aduna mai paknaba tang handak se kan yengem tak Manipur Basketball Association na sinduna ngasi dagi Brahmapur Nahabam Basketball Court piklibi angang nupa macha amadi nupi macha basketball sanaroi kunthra na saruk yaduna tha amagi manungda Saturday Sunday amadi general holiday da pangthokadaba Kids Basketball Development Program haukhre thoram masida Manipur Basketball Association gi maruiba thomi singsu saruk yakhi Thagachiri boyai hauji sanabaki makataba pauda handak Bhopal gi lower leg ta pangthokiba 13th National Dragon Boat Championship Junior Men Women and Mixed 2024-25 ta gold medal amade bronze medal ahum puna medal mari phanglaklaba Moirang Ngangkhalawai mamang laikai dagi Hemam Tikendrajitpu Saya Club Ngangkhalawai na taram opagi thoram ngasi club asida pangthokre Regional Water Sports Complex ki Sai Seasonal Coaching Center da practice tawriba Tikendrajit na handaki National Championship asida mahakna medal mari lawba ngamlakhibani Tikendrajitna makha taraduna mahakna lawrakliba medal asina mahaki oiba ahanba national medal ni masidagi hena ahenba performance piduna international gi thaki championship ta medal lawba ngamnaba honagani haiki
Hozil loislakpada maruoiba pau amuka na pijari. Lamdam asigi apunbagi shaktamda singnarakhiba lan chahi ani pharakpagi thoram paksana pangthokre. India government mapal lamdagi horakpa khulai paiba group singa hakthengna natraga nakoina na sogatpa khudakdagi lepkadabani haina kokomina sinba mifamna warep kaya lokre. Tera khongsang bida khunja singna masagi lofamda changbada central forces singna thinglaga kuki singna law uduna leire haina lawmi singna pendaba phongdorakle. Amadi All India Football Federation umpire yauna nupi sanaroi ani amadi referee amada chahi sigi award piduna ikai khumnaba utkre. Kasi yoina de ISTV na pijaba pau matang asiloi jare. Miyeng tabiri basing bom kana.